Hello guys, ngasi su mayam gi damakta akhoi wari ama puduna laksari. Wari je ngasi di akhoi horror gi oiba, crime gi oiba adum bam tan natte. Adum ba wari su adum mayam taraga redana. Adum ngasi di akhoi na lam gi matang do ina tamina seba. Karamba lam gi matang do no haiba matam da Japan gi. Japan si kamai tawbano. Moigi lam du da kari chatnabage khotpage haibani chingba loina ma khangdraga so khoi gi chawrak haiba tare Japan si gi maramda adu du mayam punna khngminnashi mayam punna taminashi. Japan je khangdaba mi amta leiramui haidana su khalle Japan je mayam na su loina khangnaraba ngaktane bako adubu haibadi loina Japan je kamai tawbuno habadudi khangdaba su adum yauramba yaeba aduduna khara khangminnashi haidana ngasi video se semjarakpani soi kiblan kibe yaurga su mayam na soidana ngakpi gani habagi thajabadu leijai. Japan gi mafam je phajaba mafam amani mafam du de leiraba miyoi khuding maksu masak se loina phajagal haba tare aduga moi se talent chu yamna leiganba adugum laba miyoi sing ama oyeba. Mayam Adomna gyan taba miyoi lunan belambi miyoi bagi punsi se yamna koina punsi ganba punsi shanganba amot pa leitaba mafam amal lei haiba taragadi mayamna thajagadra adomna thajabirambe yai thajabiramdaba su yai adubu hairiba mafam sa asengba gisu leieba makoida aina mathakta panjakriba quality singsa loina yaweba hairiba sa Japan da loina leieba. Japan sa India dagi hena pikpa jaga amasu oi adubu piksai haiba khaktaneba akhoi gi India na mafam du da tamjaningai oiba mayam amasu leireba akhoi na karigumba Japan da chatpa matam da haiba tare Japan gi maram da kitang oisu khangba taragadi akhoi da nungaiba ma haiba du oidena ko aduduna neba akhoi na khangba si ju mathau taiyeba hairiba Japan sa Asia gi Eastern hangba maikai da leiba mafam amakak neba leibada nungaigadaba mafam amani masi natragasu numina ihan hana phangba mafam sa aikoina Japan ne haidana su hainaba su leib mafam sa achauba island sing pusillaga semba island amaneba mafam amaneba loinana yumna chingba su yamna taba. Japan gi 17% na mountain ngaktani aduga mafam sida 200% dagi hena volcanoes erupt taweb earthquake su Japan di yamna toina tawbu maramna makhoisa sensitive zone haina su hainayeba mafam sida earthquake ti changchat amada natragana madudagi hena phawba tawba yauribane mayam Japan gi miyoi singsa yam kuina punsi angang inkhalakliba angang naha ahal pakhang leisabi khudingmak haiba tare ahan oiraba matam chahi 80 years phawbada adum punsi gale masidagi hen ba chahi chama hena punsi bu yauribani ko aduga atop wafam amana akhoi gi India dadi laikai ama hairone adu daidu da JCB ga thauba laibak kot pagasa lep tana yingnagadoi bam adubu Japan dadi asigumba thabakta mai onsin deba makoi gi matam khajikta phawbada manghan deba manghaning deba mina tawbado yengaga leidoine ba sum akhoi sitadi yeng leibaduna akhoi da kanaba piri hairagadi phareba kanaba phangdaba potudi gaidoroni yengdraga su yaiba aisu aigi somda yumgi thabak natraga any thabak ama tawraga leibana phai hena khandoine ba makoi di ahangba matamda thabak ama hekta toksanna bu hotnayeba yum kai lotion babu oiro garden sem babu oiro mayama ma haitare asang matamda hekta toksan bido India dadi pung minute khara habadi 15 minutes chairona thengna lakpase kaisu khanade matam chana lage khanaiba adubu Japan dadi 30 second dagi hena thengthaba yadeba masida haining ise kaino akoi maitai pung ga hainai dana akoi na migi thabak ma chatur haba taragadi akoi ismi hana la amaga ina koni jet baga ina natragana karino khangdabi ama adum yauri dana adu moigi adom dadi adum madu leitaba haba tare 30 second kaktang thengbada yamna thengboina adum khanbido moigi di matam je chap chana adum taweba matam ngaktabu siyadeba 30 second late haija moi adugi mamangda adum thungam maniba si phatra ne mayam karigumba minute khara adum hendokra bai tare nongan bagi news ta headline da mugyaura ani train khaktang gi wana tana Japan gi miyoi di matam yamna ngakpa miyoi ngaktani ba nakana marom dai ba tare gadi akhoi se matam khangde hai ba yai ba sungkang ju khangde ba ai isa da phaw da mayam thengnai ba ai isa da phaw thengnar ha badi mi sina sigi thabak se sima leire ha ba tare gadi pung 10 da thana ki doine ba matam se ado pung 10 da thagi ba matam do tokraga pung 12 12 phaw da lak da ba yauri bane ba karino ba sigumba mentality sina karam kanda chawkhala ka doino chawkhat loeba matam singa aga chat ka dabane ba akhoi gi khitang khak thengdo ki ba taraga su esoi do krena ha ba taraga su moida ikai bu do phau de ba kai gi na matam da moide dum matam do nga aga chatnari banina
हाइबदी नों फादो खक थेंदोखिबदुदा कैसु हाइरोइबा मोइदी अदो मोइजि मतमजि याम थिना ngaga चटली जापान सिंगजे हाइतारे अदो जापान की मियोइ सिंगजा सांगासु यामना पामनैबा मखोइदी हुई हौदोंग सन अतै एनिमल्स न चिंगबा लोइना पामजेबा असिनसु मफम सिदा मीदगी हेना सांगा हेना लई हाइनरिबनेबा मखोइगे रूल्स अमसु लेरी मफम दुदा हुई लोइबा यादे हाइदन मखोइसे हौदोंग यामना पामी लोइनाना यामना सुलोइनबा मरमना हुई लोइनबा तारगसु लंबी लमजावदा हुई थादोकपसि यादीबा मरमदी हौदोंदो हुईना मरम ओइरगा सोकने हाइदना अदो अैखोइगी लमसिददी लू नानबगीदमक्ता ngangnaba ama mathau taib adubu Japan dadi makhoi masagi hainabi habit oina lu nan besa yaujaduna la abane school gumba da su oja sing yauna chatra sing pullaga social service gumba se taweba amadi Japan da New Year celebrate tawbagi mawongsu yamna tonga leba makhoi di New Year gi harabu phongdok poina la sang da chatlaga wish ni jeba niru matung da numituma di makhoi gi family singa punna habadi time spend tawmina ga doine makhoi sa sana khona bada su yamna hai singneba sumo games makhoi yamna pamna sana ba masana amaneba aduga comics book gumba makhoi di pa su yamna pamjeba makal makal comic book singcha makhoi gi market ta loina phangeb aigoi gi lamdadi mapan tholakpa matamda isagi irol ngang basa ikaina ba leidana adubu Japanese singdi makhoi gi mamarol haitare makhoi gi mamarol ngang bada yamna nungchi jai yamna pamjai na haiba aduduna makhoi gi londa lyric suloina taeba mafam dugi aphawa miyoi singsu aduma Japanese ngang bada hangoiba amata leitib masisu akhoi ni yamna tamjaningai oiba ama oiba aduduna akhoi isagi imarol je akhoi su yamna nungsigadabane nungside habadi nate ko aina haijening badi hena nungsije ko akhoi gi imarol je akhoi gi isagi language se tare se je hingaga leiba taragadi akhoi sha numit khudingi habadi nongma gi adum chawkhalakani ba ado amarom da muk yengba taragadi Japan da vending machine che yamna sizinayeba vending machine sida aikoina coin je hape harga aikoina chaning ba potcha loba yaga doine noodles bu oiro chips bu oiro achapot ama hekta haiba tare coin stop chala goina dum chaba phang doine ba aduna tongan tongan ma mafam sing da hojiki haro vending machine sing je loina tham doine ba samna haiba da koi konung mamang harse akoi konung mamang sida vending machine ga mayam lei doine ba singja mai haiba tare ga singja mai sida vending machine mayam lei doine ba हाइबदी अखोइन एनी टाइम कोइन जे हापगा दुम अखोइन पाम पोतो लौरग दुम चामा याबा हाइबा तारे सिसो दुम अफब पोने अदुग मतंगिसिना अखोइगी मालेम सिदा लेरिबा मफम खुदिमक ना वाटरमेलन सा लोइना चारमनी तरबूज से लोइना चारमनी अदुना अदोम दा वाटरमेलन से करी शेप ओय हाना हंग मतमदा राउंड ओय दना सोइदना हाइबिरकनी ओवल शेप ओय दना हायरकनी अदुबु जापान दि क्यूब शेप ओय ना हायरकनी करीगुना मतमदा क्यूब शेप ओय वाटरमेलन से मोय लोइना चानेबा मसी खरामदी अदोम दसु उबिरमनी को अदो उबदा खरा मसुक ngakpa phawbiramgani karino cube shape ki tarbuj bu leiba jara ga ina ga ko akhoi gi ahan ba uba sidi dum ngakpa su phawidana adubu leita badi natte ba makal gi pocha mayam ama leiri bane ba adubu masi achumba ne ba aduga makhoi se ano no try to position na pa me ba aduga pothok se ano pothok potse ano pothok position na pa me ba aduga adom na hawdong uba taragadi haibadi lambi da adom na chalinga matam da hawdong silan ki bataragadi adom kai phawbi gane ado akhoi som da di hawdong lan gi je phatte daw yaroi aduni adani na hainai dana ado masi khalaga ngaktang oiraga su lepnai ba akhoi se hawdong lan khra bataragadi adubu Japan da di hawdong amuba je phai haidana hainai ba daw yai haidana khanai ba aduduna moidi amuba hawdong se loi luna su tawjayeba ado swagi matang sida mu aina hygienic ba haiba taragadi kana gumba lam amagi mafam da haibadi mafam gi matung ina ekoi gi magi chatnabi magi chakcha yuthak kari gumba matam manaroiba ado ekoi gi Manipur sa maitaina sumaina tawi haba sa malem pumbada khanghan bado ekoi mayam changdana hotna seba ekoi gi jati sa hinghoraga leinabagi damakta sini aduga makhoi sa nga sabu su yamna pamjai adubu samudra nakna lejeragasu makhoi di atopa lamdagi nga se puhal eb chelaga haiba tare nga amasuleb kobo mahu yamna pan ba nga amaneba masisa loireba haibadi loiragasu sahi kaya ama chang na training tawbada training loiraba matung da nga se loinabagi license su piri baneba nga sa hu chen bra haidana te su yamna tawnari baneba Japan gi miyoi sing anambada lairik laisu haiba miyoi ngakta oi mafam sigi angang singcha mangba yaba thabak amata tohondeba samna harabada enjoy yamna tohondaba haiba tare dress ta khoida ba adudigi de koi gi
hena apamba pot phangninge kaina adu pio ada pio gaina tawba adum khotpa adum badu leitiba adugi mata hena knowledge leina bagi damakta news kumba yengba adigi kai no hekti kana gada ba haiba tare ko haibadi samna harabada makhoi je kana da thabak se amata tawde haibane ba kana ba thabak natana kana da thabak ti loina hundok pini ba dawris aduga Japan ni saitare Japanese singje khoi gi migi mataw tamba khotpasa tawdeba moise migi mataw sungtam tamde harasu yaeba 100% migi mataw tamde haragasu yaeba kaigino hai matamda makhoidi makhoigi oijaba tonganba akoidi sini haidana ngakcharaga leiba miyoineba mina moigi mataw tambadi yai aduga moina migi mataw tambadi yadeba sifatrane akoina migi mataw tamaga kaidawdoinoba akoigisu akoigi oiba leidana samna harbada migi mamada aigi ima kawba yaba nateba migi car da aigi car ne haru yaba nateba aigi car ore leidoini aduga aigi ima ore ga dum leidoini adumai tawdana moigi wakhalon je haiba tare aigi poti aigi ore dum leigani aikoina kadawagi migi mataw tamdoino kaidawagi aigi pot natana migi pot ne haidoino haibagi wakhalon adugumba ma haiba tare moigi kopta adum chelaga leiye ado nakana marom dana mo akoigi lamsidadi lairik tawbase like tambase chahi nauringai dagi adum chatnai dana ko makhoigi rom dadi angang oiringai da enjoyment sa adu fawda phanghan deba adagi ma ka je kitang nem nang la ko ja parents ne hen tension je lei ga doine adu bu Japan dadi chahi tara fawba like tamhan dabagi rule se leiba chahi tara gi manung sida angang oi bagi nungai bodo khanghal leb amarom da India dadi murder sa yamna thokali dana loinana mase thingbasu kayang ngamna deba Japan dadi kedoge da murder tawraba miyoi gi punishment do magi parents ta mama mapa do oina piyeba murder na chibagi cherak phangbada mahak ki parents na thon bane haidana hainayeba adu di swai matang sin amu haijarake ngasai gi macha mangba haija mama mapa na manghan bangak taneba chumdra ne si bu ma'am macha na mang haije mama mapa na fajana sena da mama mapa na fajana loina bi da mama mapa na fajana yok tabagi na traba magi wakhalon du da kari chelhangani haibase khangdabagi aduduna maram oiraga angangduna phataba thabak tawraineba aduduna angangduna phatragadi mamamba da taina ba habedi mahausa neba adudu makhoigi lamdadi tainayeba aduga atopa wafam amana Japan sa research technology gi hiram sida mang thadana chatliba makhoina higher technology gi mateng ano puthoeba ano kaya amasu puthokrabaneba ko mayamam su puthorakadawribani mayamna su any YouTube social media da khoigi amadu boiro haitare anouba mongda puthokpase makhoi yamna pameba mase seasonaraga akoigi Japan da highway amasu sakiba hojikti loirambasu yare ko hairiba highway se building phawraga saba highway amaneba masi sabadasu atopa miyoi da kaigada atopa building da kaigada khotkada amata leitaba haiba tare haibadi yam checksina sabado ado mayam lam koding da makhoi gi oiba thajaba loina leinaidana England da number 13 je fataba number ama oi haidana khangnari ko asumna Japan dadi amukadawri number 4 sa fatte haidana khanai haibadi daw yadaba number ne haidana khanai mafam sidadi kaidawge bu 1 2 3 hairaga 4 pandabida 5 sela number 4 sa live the power yaude kaina adumaina haina basu layeba Japan dani ko hairisa Japan da mi okpasa yam phajana tawe welcome sa yum da mi lakpa taraga su tongan ba milak nabagi room amat tongan thamnaiba makhoisa hotnabada kidi makhoidi hotnabasa yamna pamjaiba hotnaraga paisa tansan ba pamjaiba aduga ababa thabak amana makhoidi hotnadana pangba paisa se launadeba tourism gi haiba taraga su mafam sida mi kaya ama koiba laknaribani masikak natana mafam sida chatlaga kanaba kaya ama su tamba phanglibaneba kaya ama su tamnaribaneba ado masine da ngasi akhoi Japan gi matang da haiba taraga di ado yamna tamningai oiba mayam ama yauri wari sida kaigino hai matamda hojikti chokolaba matamni ado ngasagi migi matau tamba haiba ado migi matau tamba je phaieba maromda aphabada matau tamba oiragadi phaieba aduga phattabada matau tamba oiragadi phatti haijabani ko aduda migi matau tamba tamdaba aduna ama oina thamgraga haiba tare akoina aphaba potsidi aikoigi adum tawbana phai haidana aigi site gi su aina khanjai mayamsu khanjaba mayam gi pukning de khanba haiba tare afaba si sumai toragadi fai si natragana aigi si moche phongdokni gaina haining ba leiraga sudum comment haibiro aina sungchoi soidana adum mayam gi comment du su hanjarakani aduga mayam gi comment su ai loina pajai mayam na comment tobirakpado angonda sudum nungai ba phawoi ko
aduga aina hainingba amagana akoigi comment torokpa matamda akoigi negative comment di pibirakano negative comment pirakpa tagda ina mamanga su dum haijai duni ai adumba negative comment du di pabu paro remove torokani ba ada positive oiba comment adum piro aduga akoigi adum kay haitare sigumba interesting oiba wari mayam ama tapiningba leba taraga so akoigi channel sida changbiduna akoigi wari ano wa thagalakpa ngaiduna laibi habje thamjage masi haiba loinana ngasi gore si matang sida losenjarage adudi mathangi wari da mu mayam puna thengnarsi ngasi gi damakta di kainarsi yai fare.